District Hospital Thawalda ventilator chalainaba darkar leba staff sing lenga ki mari lenaba singna athuba da thabiratuna makhatana asibagi khayata takhigadabadagi kanbiyo haina Khangabok Jila Parishad ki member KH Rajmohana Manipur ki Chief Minister N Virena madi mari lenaba singi puning singsilakli Khangabok Jila Parishad ki member Pradhan ahum ward member sing club organization ki mihut sing amadi task force anti COVID-19 Khangabok ki miyoi sing asinduna ngasi Khangabok ikop ning thogi laibungda pangthokiba pawgi mifam amada wafamasi KH Rajmohana phongdokhibani Imphal East District BDF Welfare Association District asigi SP Jogesan Rahobijam gi minyang makhada COVID-19 frontline warrior moina District asigi tuan bamafam sing maruina hospital COVID-19 community home isolation center containment zone bank Manipur gi office sing police outpost amadi police station sing loinana Manipur gi MLA sing gi quarter de leriba BDF sing gi mafam da face mask amadi hand sanitizer sing yen thokre Chief Minister N Virena Pariba portfolio asi yaman bana overload oire miyam gi interest ta COVID-19 laichat asi yenglaga haktheng na mai onsin bangam ba MLA amada health minister gi pharmacy sinabi haina Sipsena gi state president M Tombi na phongdokre wa pharmacy ngasi Sipsena office ta gi thadorpa video footage amada mahna haikibani COVID-19 gi ani suba web asibu akiba yaudana thengnariba frontline warrior singi manung chaliba ipau gi thabak tawriba pawmi singda mateng panggi sar omaina ngasi Medical and Cell Representatives Association Manipurna TOMTV gi office ta laktuna face mask amadi hand sanitizer sing mateng pangkhre uripo khoisnam lekai da leiba TOMTV gi office ta laktuna association asigi member singna polam singadu panam kebani COVID-19 gi ani suba saphuna soonduna containment zone da leriba singjamai kendra ge imung singda nongmada sangdraba yadraba yauna sana thanaba polam kya kendra sige social worker Dr. Robert Ngangbamna mateng pangkhre Medical oxygen metric ton marifu puduna oxygen express train ngarang Assam da thunglakre Assam yauna awang poki state singda oxygen phangan gadawri train asi Jharkhand gi Tatanagar railway station dagi inland container depot asida metric ton marifu gi medical oxygen puduna Guwahati gi Amingaung da yorokibani Assam gi Chief Minister Dr. Himanta Biswa Sarabana thunglakiba oxygen train adu yengsinkhre India gi oina ngasi ningtokaba phawbada chahi 19 dagi 94 phawbada leiba miyoi puna crore ama hena COVID-19 gi vaccine kapangam khre hairiba hida kapthokpa gi thabak asi megi tang ama dagi haukiba ahumlak suba tangka ki manung challi vaccine dose masing crore amaga lakh taruk lising kunma thoiga chani kunthra manga kapkiba sigi manungda Rajasthan dana khwaidagi yamboina vaccine dose lakh tarahum doi lising 33 ka sumna humpu kapkhi Lebak asida yamna kiningai oiba mucormycosis natraga black fungus ki laina laisad asigi case puna lising manga ga chamri kunmari thengna khrai black fungus ki case asi maruina COVID-19 na sohalaba natraga masidagi phagatpa ngamdraba miyosingda hena masing yamna thengnari haina Union Health Minister Dr. Harsh Vardhan ngasi coronavirus ki matangda minister singa puna pangthoki bami phamamada phongdokhrai